Akashbani Imphal Maibam Dwijamani na pau pazari ahanbada maroiba pau Security Force na Imphal East gi lalolup ani gi mioi ani phare thibu humbagi thabak sathabada khuzu khulai kaya marum phagat pangam khi Hanagi Mantri Dr. Khasim Roiba ngarang laikhitre masagi sahi marifutaruk sukhre amasung Lok Sabha na ngarang Waikhom Amendment Bill 2015 pass tawkhre Security Force na Manipuri gi sing amasung tamgi tongan ba mafam singda thibu humbagi thabak leptana sathari Manipur Police Control Room gi cherol man hai ngarang Surasanpur jila gi Surasanpur Police Station na konba Molum Village amasung masigi akoibada thibu humbagi thabak sathabada wireless set ani bulletproof jacket ama madi atei polam kaya phagat khi Thobal jila gi Khangabok Lokon area da thibu humbagi thabak sathabada carbine ama magazine ahum 9mm gi kapayari ba maru yankhai phagat khi Amaromda KCP People's War Group ki mioi ama Imphal East ki thongju part 2 dagi phare atopo operation amadana Imphal East ki Sanjan Bam Kholen dagi PLA ki mioi amasu phagat pangam le mahak Imphal area da leiba tongan ba mafam sing dagi namduna sel khaibada janaba misakni hairi Amaromda Security Force na Imphal East jilla gi Naran Saina amasung Sonu Sipai da thibomgi thabak sathabada mioi ama phagale mangondagi sapon cap tarani thoida haptuna puramba brown sugar gram 7.3 phare sakamari panba gari amasu lokhale Ain kaina likon sabada sejanaba nung yolamba mioi manga Thobal jilla gi Nongpok Sangmai Police Station na konba Lungthar Village dagi phare National Highway 2 Imphal Dimapur lambi amasung National Highway Kuthra Taret Imphal Jiribam lambi da security ki akan mangak sel thorang galorina posai puba gari mathang sina sani ni phumari amasung marbudra humdoi Imphal da pusilakre Manipur Vidhan Sabha gi sadasya oiramba Dr. Khasim Roiba ngarang laikhitre masagi sahi marifutaruk sukhre mahak Singai Vidhan Sabha Kendra dagi tam anirak karaktuna mantri oirami mahak masagi anab amadagi ngarang Imphal gi Rims Hospital da laikhitabani Bisnupur jila da license nongmai paiba miyo singna masa masagi license ki copy amamam mari leneba police station singda yaholakatabani Bisnupur jila gi district magistrate na thokpa cherolaman hai nongmai license ki copy sing adu tha asigi tara taruk phobgi manungda pisilakatabani District Administration Kaksingna jila adugi District Welfare Office ke khusam daraga drug lana sejanabana mangsabagi matangda miyamda ningthine khanganbigi thoramama ngarang pangthokre Nasa Mukta Bharat Abhiyan gi makhada pangthoki bathoramadu jila adugi Wangu Tera High School Ima Tampha Lairembe amasung Wangu Singkoi Lei Relief Camp singda pangthoki bani Senapati jila gi Tadu Vidhan Sabha Kendra gi both level officer singi training program ama ngarang jila adugi DRDA conference hall da pangthokre thoramadu da saru yakhiba district election officer na handaki electoral roll da yariba makai sahi suraba miyoi sing voter list da hapsinaba BLO sing da pautak pikhi thoramadu da district election office ki akhangai singna resource person oina wangangki Victor Thodamgi khwaidigi noba play glimmering light utkre Imphal East jilagi kontha khabam sumrei thongda leiba Asoka studio da utkhiba play adu sangnai Manipur gi aiba Sarat Chan Thiamgi Itanagar haiba saireng digi lokthoklaga semkatpa play ni hairi tabiriba pawasi Akashbani Imphal dagini Lok Sabha na ngarang Waikhom Amendment Bill 2015 pass tawkhre Bill adu pass tawnaba puthorakpada apunba member sigi manungda sani marifuni pana saugat kheduga sani kuthrani thoina bill adugi mayokta leikhi madugi mamangda Lok Sabha na bill adugi matangda tongan ba wafam kaya khanekhi Kendra gi Minority Affairs Mantri Kiren Rijiju na Lok Sabha da ngarang nungthil bill adu pass tawnaba pukhalakhi bill adu putholaduna mantri hai bill adu na musalman singi oiba dharma gi thabak thorumda karigumba amata aswai angam thonge dabalaiti Waikhom board ki lanthum singi matangda neinaba khaktani bill asina musalman jati gi lanthumda akaiba pigi dabalaiti bill adu puthorakpada birodhine yaringdaba phongdokhiba adubu mantri na nungaitaba phongdokhi Congress na lengak pairingai matamda Delhi da leiba Waikhom board ki lanthum kaya Delhi Waikhom board da sinakhi
Bill adugi matangda wafam kaya pokalatuna Congress ki Gaurav Gogoi na hai bill asigi matangda miyam da lana lamjingadaba wafam kaya yauri bill asi samvidhan gi mayoktani haina magna phongdokhi. Sangsad na ngarang Immigration and Foreigners Bill lising ni kun mga pass tawkre bill adu Raya Sabha na ngarang ayaba piki Lok Sabha na di bill adu hana na pass tawkrabani. Bill asina ain kai na mitop sangsilak pamasung miram masa leibag asida laibada sarkadaba niti niyom sing piri. Bill asina Passport Act lising masamapan kun, Registration of Foreigners Act lising masamapan ni pumapan, Foreigners Act lising masamapan ni putarug amasung Immigration Carriers Liability Act lising ani ningti ng matawtahon na bawafam pali. Bill asina leibag asigi immigration ga mari lena pa ain singamati passport visa na sing bayang sanbiki thabag thoramda sarkar da ayan basakti pigani. Indian Air Force ki plane ma ngarang Gujarat ki Jamnagar da kaikre plane atu kaikre haibatu asumbani haina Air Force na phongdokre adumaina mag pilot amadi asoi angam yaudani hingore atoba pilot amadi hausi phawa thiba khangdri plane adu nungthigi routine oina paithok paisin tobani hairi. Ngasi phongba pause singi maroiba pausingi damang hausig Waikhom Chitradhani leire Chitradhani Thagachari dijamni President rules labor matam si center dagi khwaidagi yamna sel phongba matam oiri haina pokna famgi ahan ba headline tawre lanjenara kiba singi oina center dagi lupa koti chani 33 phangki July dagi tolop amadi pension thagi ahoba numita pina ba honari haiba sub headline amasu piri Sangai Express Manipuri edition da Chumna census tawraga delimitation tawgadabani haiba Congress ki wafam ahan ba headline tawre Free movement yanaba athuba da waroshin puraknaba honari haiba Manipur ki Chief Secretary PK Singh wafam sana leba ki ahan ba headline oiri Ichel Express da Governor na Kobru amadi thangjing ngak sengani haiba gi thajaba pirakre haina ahan ba headline tawri Huyelan pauda Chairperson haptabadagi Manipur Human Rights Commission da case chahum tarani thogi wild chathadre haina ahan ba headline tawri pauche sida Bisnupur da thadokhiba san kya hanjilaktre hanjilakpa kharasu nomai Maruna palamle haiba pao masu ahan balamai da fongle. Separate administration ki wafam wari sanabada kalam labadi Cookie Organization oirabasu boycott tawgani haiba Cookie Furup ki Village Volunteer Coordinating Committee ki wafam naharol ki thawdangi ani shuba headline tawre. Imphal Free Press ta hanadagi haujikna sel thungi fibam hena phagatle haiba Finance Department ki wafam ahan ba headline tawri. Morning Bell da Refugees sing na Manipur da khunda khibagi matang da phongdokhiba environment sing wafam ani shuba headline tawri Manipur Mail da Nasa Mukta Bharat Avian Campaign pangthokre haba pau ahan balamai da fongle FMR lauthokhiba amasung border fencing khabagi mayokta ukrula rally chatkre haba pau People's Chronicle gi anchor column da fongle pau asi tongan ba headline piduna Sangai Express English edition da su ani suba headline tawri Hills Hornbill Express da Senapati da IRB Havildar ama nongmai ani puraga chen kre haba pau fongli Ganfu Mel da Manipur gi Siroi Lili Festival haunana ba sem sare governor na festival asiga mari lena na mifam pangthok kre haba pau fongli Tamenglong Times da English singani amagi census da based tawraga delimitation tawwe yaroi haiba Congress na phongdokhiba wafam headline tawri dijamni Thagasari Chitradhani Aroibada maroiba pawmuk Security Force na Imphal East gi lalholub ani gi mi ani phare thibu humbagi thabuk sathabada khuju khulai kaya marum phagatpangam khi Hanagi Mantri Dr. Khasim Roiba ngarang lekhitre masagi sahi marifutaruk sukre amasung Lok Sabha na ngarang Waqf Amendment Bill 2015 pass thokre paulezare